Hougatlakliba Angang Hidak mana shijinnabadagi Ngakthoknaba makhoida Hidak mana haibasi karino amadi Masina Kari-Kari Lainasing thok-halli Haibadu ningthina khang-hanba mathou haina Health Services Manipur Director Dr O Sanahanbi na phongdorakli. Wafam ase Directorate of Health Services Manipur amasung State Health Society NSM Manipur na sinduna pangthokpa World No Tobacco Day 2024 gi tharamda makna phongdokhibani. Protecting children from tobacco industry interference haiba thimda porampata laiba Janems ki auditorium da pangthokpa thoram aduda Dr O Sanahanbi na makhata na hai World Tobacco Day asi chahi khudingi May 13 da pangthokpani aduba hojik Manipur gi oriba fibam asida pangthokpa ngamhodabadagi thenglabasu thengna ngasi pangthokpani lisang sitna hidak mana shijinnabana hakchang da makhal kaya gi laina thokhali haibasi mipum khudikmakna khanghangaraba wafamni Lainasing adugi manungda chronic obstetric lungs disease amadi tuberculosis panba yai asingba fibam asitagi Hougatlakliba Angangsing mathou karamna ngakthokani haiba munna khanaba mathou tai Hougatlakliba Angangsingda tobacco haibasi karino amadi tobacco asi mathou karamna amadi karigidamak lisang sitna sijananingba fauripno haiba khanghanba chungani lisang sitna hidak mana shijinnabagi maramdi inkhalakpa matamda hidak mana shijinnabagi hainabi leikhibagini Angangsingna hidak mana karino badi masina Kari-Kari fataba oihilakpa yai haiba khangdana makhoi ahal lamansingi mathou tamlubadagi hainabi asi leirakibani mi amagi personality attitude behavior amadi lifestyle asi adolescent period haibadi inkhalakpa matamda semba maramna matam asida Angangsing section sena huba mathou tai haina so Dr O Sanahanbi na makhatana phongdokhe Matang day amunina to ba day as nupa to obani as ipajarabni style ni aduni fashion ni haidana adomai na sum to ba day di magi ngasagi euphoric effect or sense of well-being do adu once developed to gidaragadi madugi mana thami ba sinari ba do he has to increase the dose karigino haidaragadi mana sinari substance gi magi tongan property am level tolerance haidana to get the same effect, we need to increase the dose, sequential increase. Adumai tawg na sum jangan da sum changsan gi na addiction hariba keno se mi duga adugi consume tawriba mi siga aduga substance ga ani siga interactions na ne addiction ai ton gi se aduna madu thokhtanaba gi damakta ne akoina is sort of primary prevention adumai tawraga akoina angang sin protect of si haidana masigi teams da ne akoina ngasi sanjan jari ba se